Online Manipuri ayuki pau miyeng tabiro pumnamang puthoi laisramna khurumjari ahanbada maruiba pau Jiribamgi morbungda Kuki Millitantsing na bom amadi nongmai kapsinduna landarakre ima ibel sing na AR gi gari sing changlakpa thingkhre ngasi ayuk pung 4:48 rom taba matamda Jiribam district ki Borobaikrada subdivision gi manung channa saijanga tainaba Jiribam morbungda laiba Chabagan mayada Kuki Millitantsing na mitai khulda nongmai amasung bom kapsinduna akanba mongda landarakre hairi Pause sina mafam adugi khunja singdagi phangba paugi matung innadi Monbung village asida khulai paiba Kuki Millitantsing thomjilaktuna ngasi ayuk Monbung maitai khulda nongmai amadi bom kapsilaki Kuki Millitantsing na kapsilakpa local met bom khul mayada tasinduna pokhaiki loina pokhaidaba bom kharadi pokhaikide punna kapsilagliba bom asi taret romni laibak fabadi bom pokhaiba aduda yumkai amadi mina chingba amata so apan yaukide pokhaidaba bom sing adu haujing Monbung khulgi khulngakpa khunjasingi makuta lairi Kuki Millitantsing na nongmai amadi bom kapsilakhiba aduda khulngakpa singna thomjenduna nakal animakta nongmai round kaya kamnakhi aso apan amadi mishi minadi yaukhide hairi yamna ngaglibadi khulngakpa singna mafam aduda changsinduna nongmai kapa horakpa matamda Assam Rifles ki kangbu mayam amasu mafam aduda leiramba thengnakhiba asini hairiba mafam aduda state force amadi central force sing lairibani adubu makhoi leina Kuki Millitantsing na changsilaktuna Monbung maitai khulda nongmai amadi bom kapsilaktuna landa silakhiba asi angakpa ama oire hairi khunjasingna phongdokpagi matung innadi nongmai kapnabagi pau asi Assam Rifles ki kangbuna phangbadagi Casper gari singda Assam Rifles ki kangbu Thodok thokpamna changsilaki pau asi Jiribamgi maira paibi ima singna tabadagi khudakta nupi mayam horaktuna mafam aduda changsinaba honarakpa Assam Rifles ki gari kaya maikei kaya da thatuna thamduna changankhide loinana Assam Rifles ki kangbuna namduna Monbung tamna changsinaba hotnabada nakal animakta mungnaba chawna thoki mungnaringai cherak asida chin Kuki terrorist sing adu Monbung khuldagi khulai thuna chenthoki hairi makhatana maira paibi nupi singna Assam Rifles ki gari chathok chasin tawba Jiribamgi tongan mafam singda thingbagi khongjang changsin ki hairi makha tarakpa update da Kuki terrorist sing Thengnanaba apunba mifam pangthokre sangai theldagi kamong phawbada leiriba apunba club kunga taruk amasung maira paibi singi apunba mifam ama ngasi Imphal West district ki manung chanba khumbong kaithelda pangthokre mifam adu maru oina Kuki narco terrorist singna maitai singda chathargiba attack asigi mayokta punna lepminaduna waref lawnaba pangthokpa mifam ni hairi mifam aduda hanagi Inner Manipur Parliamentary Constituency ki MP Dr. Thokchom Maina tongan ba club amadi maira paibi singi luchingba sing narol sing amadi ima ibel kaya su saruk yaki mifam aduda saruk yaraduna All Manipur apunba maitai leima maira Lwkh ki president Konjengbam guni leimana phongdokhibada mamang chehigi May 3 dagi chin Kuki narco terrorist singna maitai singi mathakta mihan mipun kaya chatharklabasu ngasi phawbada state lenga amadi center na karisu tawdana tumina leisinba yaningde Chin Kuki narco terrorist na drone bombing amadi missile fawba kapsilaktuna micham kaya halaba fawba Central Force sing na kumhaigum yengduna leiba condemn tawi miyamgi mihut oina leiriba MLA minister sing na mateng leina micham miyamgi thawai amadi lanthum ngakpa ngamdaba laibak thibani state state mahosagum ingtappa hanjinba miyamna pami maram aduna numit mangani gi manungda lengak pairiba singna chapchaba firep amaga loinana paikhatpam thokpa thabak paikhatkadabani haina suphongdokhi mifam aduda saruk yaraduna Imphal West Student Club Khumbongi patron member su oiriba Angel Children Hospital gi child specialist Dr. Yaikhomba Tauremna phongdokhibada Kuki Millitantsing na maitai khul singda karamba matamda amu attack chatharakani haibasi khangdabana chingya tamyada leiba mitai miyam mipaiba fawnari miyamna su masa ngakthokchanaba pung 12 checksina leiba mathau tari maram asina sangai theldagi khumbong phawbada leiriba apunba club amadi maira paibi singi oiba mifam ama pangthoktuna kari tawba yabage haibadu khannabaga loinana apunba waref ama lawminaduna waref adu lengakta thabak oina onthoknaba ngasigi mifam asi pangthokpani haiki